ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯁꯤ ꯀꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯐꯥꯐꯝ ꯈꯥꯏꯗꯦꯡꯕ ꯇꯥꯏꯅꯕ ꯃꯐꯝꯁꯤ ꯁꯤ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡ ꯁꯤꯗꯒꯤ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯀꯥꯏꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯁꯤꯗꯗꯤ ꯉꯔꯥꯡ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯂꯩꯐꯥꯐꯝꯒ ꯈꯥꯏꯗꯦꯡꯕ ꯆꯤꯡꯉꯥꯛꯄ ꯃꯄꯥ ꯍꯥꯏꯕꯁꯤ ꯃꯅꯥꯛꯁꯤꯗ ꯀꯥꯏꯔꯦ ꯁꯤꯗ ꯀꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯃꯈꯥꯏ ꯏꯁꯥꯃꯛꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯃꯁꯤꯅ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯆꯪꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦꯅ ꯀꯟꯅ ꯑꯌꯨꯛꯇꯒꯤ ꯄꯨꯡ 6 ꯃꯈꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤ ꯏꯅꯥꯎꯁꯤꯡ ꯇꯨꯝꯃꯣꯏ ꯖꯦꯁꯤꯕꯤꯅ ꯅꯝꯒꯗꯕꯅꯤ ꯃꯁꯤꯡ ꯃꯌꯥꯝꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯂꯩꯇꯦ ꯂꯧꯁꯤꯡ ꯉꯥ ꯆꯥꯛ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯉꯥ ꯆꯥꯛꯇ ꯗꯤꯄꯦꯟ ꯇꯧꯔꯒ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯤꯡꯕ ꯉꯝꯅꯕ ꯈꯔ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯁꯤ ꯀꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯐꯥꯐꯝ ꯈꯥꯏꯗꯦꯡꯕ ꯇꯥꯏꯅꯕ ꯃꯐꯝꯁꯤ ꯁꯤ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡ ꯁꯤꯗꯒꯤ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯀꯥꯏꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯁꯤꯗꯗꯤ ꯉꯔꯥꯡꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯂꯩꯐꯥꯐꯝꯒ ꯈꯥꯏꯗꯦꯡꯕ ꯆꯤꯡꯉꯥꯛꯄ ꯃꯄꯥ ꯍꯥꯏꯕꯁꯤ ꯃꯅꯥꯛꯁꯤꯗ ꯀꯥꯏꯔꯦ ꯁꯤꯗ ꯀꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯃꯈꯥꯏ ꯏꯁꯥꯃꯛꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯃꯁꯤꯅ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯆꯪꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦꯅ ꯀꯟꯅ ꯑꯌꯨꯛꯇꯒꯤ ꯄꯨꯡ 6 ꯃꯈꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤ ꯏꯅꯥꯎꯁꯤꯡ ꯇꯨꯝꯃꯣꯏ ꯖꯦꯁꯤꯕꯤꯅ ꯅꯝꯒꯗꯕꯅꯤ ꯃꯁꯤꯡ ꯃꯌꯥꯝꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯂꯩꯇꯦ ꯂꯧꯁꯤꯡ ꯉꯥ ꯆꯥꯛ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯉꯥ ꯆꯥꯛꯇ ꯗꯤꯄꯦꯟ ꯇꯧꯔꯒ